ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯎꯔꯕꯗꯤ ꯃꯣꯏ ꯅꯣꯛꯅꯗꯣꯏꯅꯤ ꯃꯣꯏꯅꯗꯤ ꯈꯪꯄꯣꯟꯇꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯀꯌꯥꯝ ꯍꯥꯎꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯗꯤ ꯍꯥꯎꯖꯕꯀꯣ ꯃꯣꯏꯗꯤ ꯊꯥꯎ ꯌꯥꯎꯗꯕ ꯆꯥꯏ ꯍꯥꯏꯗꯅ ꯅꯣꯛꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯍꯜꯂꯣ everyone good morning ꯃꯌꯥꯝ ꯅꯣꯡꯉꯥꯜꯂꯦꯀꯣ ꯅꯨꯃꯤꯠꯁꯦ ꯐꯖꯅ ꯅꯨꯃꯤꯠꯁꯦ ꯀꯠꯊꯛꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯁꯨ ꯁꯨꯇꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯆꯠꯇꯦ ꯀꯩꯇꯧꯏ ꯆꯦ ꯉꯁꯤꯗꯤ ꯁꯨꯇꯤꯅꯦꯕ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯈꯤꯌꯦ ꯁꯪꯒꯣꯝꯁꯦ ꯁꯥꯍꯜꯂꯤꯅꯤ ꯑꯁꯤ ꯉꯔꯥꯡ ꯁꯪꯒꯣꯝ ꯂꯣꯟꯕꯒꯤ ꯄꯥꯊꯔꯦ ꯀꯆꯔꯥ ꯋꯥꯂꯥꯁꯨ ꯂꯥꯛꯑꯦ ꯀꯆꯔꯥ ꯑꯃꯨꯛ ꯂꯪꯖꯍꯧꯈꯤꯒꯦ ꯃꯈꯥꯗ ꯂꯩꯔꯦ ꯀꯆꯔꯥ ꯂꯧꯕ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯀꯆꯔꯥ ꯂꯪꯖꯍꯧꯈꯤꯒꯦ ꯁꯨꯃꯥꯏꯅ ꯄꯣꯞꯀꯣꯔꯟꯁꯦ ꯆꯥꯒꯦꯀꯣ ꯄꯣꯞꯀꯣꯔꯟꯁꯦ ꯑꯃꯨꯛ ꯑꯩ ꯍꯧꯕꯤꯔꯒꯦ ꯁꯤ ꯄꯣꯞꯀꯣꯔꯟꯁꯦ ꯕꯇꯔ ꯂꯚꯔꯁꯅꯦꯕꯀꯣ ꯕꯇꯔ ꯌꯥꯎꯕ ꯄꯣꯞꯀꯣꯔꯟꯗꯨꯅꯤ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇ ꯁꯨꯝ ꯍꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕꯅꯦꯕꯀꯣ ꯀꯩꯅꯣ ꯁꯦꯝꯕꯤꯒꯦꯅ ꯇꯟ ꯍꯧꯕꯤꯒꯦꯅ ꯇꯟ ꯆꯥꯔꯣꯏꯌꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯨꯝꯅꯦ ꯁꯤ ꯍꯥꯡꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒꯅꯦ ꯀꯩꯅꯣ ꯇꯧꯔꯅꯦꯕ ꯐꯖꯅ ꯄꯣꯞꯀꯣꯔꯟꯁꯦ ꯑꯣꯏꯔꯒ ꯊꯣꯛꯂꯛꯑꯅꯤ ꯃꯥꯏꯀ꯭ꯔꯣꯋꯦꯚꯇ ꯍꯥꯞꯆꯤꯜꯂꯈ꯭ꯔꯦ ꯁꯤꯒ ꯁꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣꯋꯦꯚꯁꯤꯒ ꯍꯥꯞꯆꯤꯜꯂꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯤꯡꯖꯤꯜꯂꯒ ꯑꯩ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯄꯣꯞꯊꯣꯛꯏꯅꯦ ꯌꯥꯝ ꯀꯪꯍꯜꯂꯦꯀꯣ ꯃꯅꯨꯡꯗ ꯑꯩꯅ ꯇꯟ ꯍꯧꯒꯦꯅ ꯍꯥꯏꯕꯗꯨ ꯇꯟꯁꯨ ꯍꯧꯅꯨ ꯍꯥꯏ ꯃꯥ ꯁꯪꯒꯣꯝꯁꯤꯒ ꯄꯣꯞꯀꯣꯔꯟꯗꯨꯒ ꯁꯨꯝ ꯆꯥꯔꯅꯤ ꯍꯥꯏ ꯀꯣꯟꯅ ꯍꯣꯔꯦꯟ ꯀꯩꯅꯣꯝꯃ ꯄꯤꯖꯕ ꯍꯥꯏꯗꯨꯅꯤ ꯁꯨꯃꯥꯏꯅ ꯃꯨꯜꯂꯒ ꯄꯨꯊꯣꯔꯛꯑꯦꯀꯣ ꯀꯥꯔꯕ ꯍꯥꯏꯁꯦ ꯁꯥꯗꯤ ꯁꯥꯏ ꯀꯥꯔꯕ ꯌꯦꯡꯕ ꯃꯅꯝ ꯀꯥꯗꯤ ꯀꯥꯗꯦ ꯁꯥꯔꯤꯅꯦꯀꯣ ꯀꯥꯔꯦ ꯃꯅꯨꯡꯗ ꯀꯥ ꯂꯩꯔꯝꯃꯦ ꯂꯣꯏ ꯀꯥ ꯂꯩꯔꯝꯃꯦ ꯃꯅꯨꯡꯁꯤꯁꯨ ꯀꯥꯔꯦ ꯌꯦꯡꯉꯨ ꯑꯩꯅ 5 ꯃꯤꯅꯤꯠ ꯊꯝꯃꯨꯕꯗꯨꯒ ꯇꯧꯔꯤꯅꯤꯅ ꯈꯔ ꯀꯥꯕꯁꯨ ꯌꯥꯎꯔꯝꯃꯦ ꯁꯨꯃꯥꯏꯅ ꯁꯤꯁꯤꯗꯁꯨ ꯀꯥꯕꯁꯨ ꯌꯥꯎꯔꯝꯃꯦ ꯃꯤꯅꯤꯠ 5 ꯊꯝꯃꯨꯕꯗ ꯁꯤ ꯃꯇꯨꯝꯁꯤꯃ ꯀꯥꯔꯒ ꯂꯩꯔꯝꯃꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯃꯥꯏ ꯄꯤꯈ꯭ꯔꯅꯤ ꯏꯆꯥꯅꯨꯄꯥꯒꯤꯁꯨ ꯁꯤꯒꯅꯅꯦ ꯆꯥꯛꯁꯦ ꯑꯃꯨꯛ ꯊꯥꯡꯒꯠꯂꯦ ꯔꯥꯏꯁ ꯀꯨꯀꯔꯁꯤꯒ ꯆꯥꯛ ꯈꯖꯤꯛ ꯑꯃ ꯊꯣꯡꯉꯅꯤ ꯔꯥꯏꯁ ꯀꯨꯀꯔꯁꯤꯒ ꯊꯥꯡꯒꯠꯈ꯭ꯔꯦ ꯆꯥꯛꯁꯦ ꯑꯗꯨꯒ ꯁꯤꯒꯅꯀꯣ ꯍꯋꯥꯏꯁꯦ ꯑꯣꯏꯜ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯒꯦ ꯊꯥꯎ ꯁꯣꯛ ꯇꯧꯗꯕꯤꯗ ꯊꯣꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ ꯃꯣꯁꯣꯔꯤꯗꯣ ꯈꯔ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯦ ꯍꯩꯔꯤꯕꯣꯞꯁꯦ ꯑꯀꯪꯕꯅꯤꯅꯅꯦ ꯈꯔ ꯁꯨꯝ 2-3 ꯈꯛꯁꯦ ꯃꯆꯥ ꯃꯆꯥꯁꯦ ꯍꯋꯥꯏ ꯇꯤꯡꯁꯤꯟꯕꯁꯤꯒ ꯍꯥꯞꯆꯤꯜꯂꯤꯅꯤ ꯍꯋꯥꯏꯁꯦ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦꯀꯣ ꯑꯗꯣ ꯊꯨꯝ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯍꯋꯥꯏꯁꯤꯒ ꯍꯥꯞꯅꯕꯒꯤ ꯃꯆꯜꯅꯤ ꯏꯁꯤꯡꯗ ꯌꯥꯝ ꯍꯥꯞꯄꯣꯏꯒꯦ ꯀꯨꯀꯔꯁꯤꯒꯅꯦ ꯌꯥꯝꯅ ꯀꯝꯍꯟꯗꯣꯏ ꯅꯠꯇꯦꯕ ꯍꯥꯏꯐꯦꯠꯇꯪ ꯆꯤ ꯂꯧꯔꯛꯄꯗꯣ ꯑꯗꯨꯒ ꯊꯥꯡꯗꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯇꯣꯃꯦꯇꯣꯒ ꯇꯤꯜꯍꯧꯒ ꯁꯤꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯙꯅꯤꯌꯥ ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯊꯥꯎ ꯆꯥꯗꯕ ꯀꯥꯡꯕꯨꯅꯗꯤ ꯎꯔꯒ ꯅꯣꯛꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯁꯤꯅ ꯍꯥꯎꯖꯩꯀꯣ ꯊꯥꯎ ꯌꯥꯎꯗꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯅ ꯍꯥꯎꯋꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯛꯄꯅꯤꯅ ꯊꯥꯎꯁꯦ ꯆꯥꯅꯤꯡꯗꯦꯕ अदुना ये बिना ऑयल का बनाएंगे आज मेरा दाल इसमें डालने वाला है टोमेटो टोमेटो से आप लगे फुटफुटा
प्याज अदरक हरी मिर्च और धनिया काट के रखा है, मैं इसको बाद में डालूंगी, तड़का नहीं लगाएंगे। आज थांगत्रे कुकर से थांगत्रे को असे मचन से होरेन हापचल्लनी इंजांगदना मुलकपदा हवाई जामना मुन्नबुदि फुटुई नतेबा कुकर से चीची गामकदो अदुगी चांगदा लौथोए हवाई से सुमाइना मुल्लेबको अदुगा असे हापचल्लगे से मसाला हाइदि मचनसिंसे तिलौ हापचल्ले। ये तो वैसे भी कच्चा खा सकते हैं ना, लेकिन कच्चा तो नहीं है, उबालूंगी तो अच्छे से पक जाएंगी थोड़ा। और अदरक सिंग हापचल्ले कईगिनो होगा सिंगा तिलौगा पुन्ना हापचल्लगा कामबगी मनमदो अदुदो हईनदेबको अदुदुननि ये हरी मिर्च तेकोगासु हापचल्ले। फदिगोमसिना इंजांसिना लोइरेबा कांदो ओइना हापगे अदुगा इंजांसे मही लांहनगदबा चांगदो खरा हापचल्लगाने तपी तपी सौहल्लनी अदुगा इंजांसे चादोरबनी। ये सप्ते में एक बार तो खाना चाहिए इसे, क्योंकि हम तो ज़्यादातर ऑयली वाला चीज़ें खाते हैं ना, तो ये तो बिल्कुल ऑयल नहीं है, इसमें ऑयल नहीं डाला। ऐसे सेहत के लिए भी अच्छा है। अदुनी हाक सौहल्लगेको इंजांसे अदुगा मयाम चानबगी खाइदोगा जंहल्लागे। इंजांसे फजना सौरेको अदो हुजिकने इसिंग खरा हापचनखेबनिना थुमसे खरा चम्मगदी थुम खरा हापचल्लनी अदुगा सिगा हुजिक जामना सौहल्लरोयबको मैसे लैथरनी लैथरगा फदिगोमसे हापचल्लगे। अइना सोयना थम्बगी फदिगोमसे साबनिनाको पथबना हेक्ता हाली यंतौसुम तौना फदिगोमसे हापचल्ले फदिगोमसे हापचल्ले अदुगा सुमाइना उखारगा फाइनली इंजांसे लोये अदुगा खाइदोगे। अदुगा ई पापड़ सिमसु तावरगे। पापड़ सिदी थाउदा सुम तावरे नाकनसिगा थम्मे सुम पापड़ सु हौबा लोइरे। हिंजांसे सिदा खाइदोएको हिंजांसे ngaदी थाक्तरे निरामिष ओइरेको nga थादी मोइन हाउबा हेंगेनि ओइरगसु सुमाइन थोंबसे सुम हाउरेको चानिंगबगी हाउरी अदुना टेंगोरानी खक्ता ओइना खाइदोए। अदो हिंजांसे खाइदोबनिना मयामदा से जंहनगेको आई करी करी मथियल नाइदो पापड़ सेमदि थाउदा तावरेको हवाई से खाइदोए अदुगा आलू मोरok अकंबगा सुमाइना मेले सुमाइना मेटपसे इचानुपा याम पामजे अदुना खची अमा मेटपीरे अदुगा अचार अमसु जाउरे हरिसिना सलाद अम तौरे सुमाइन तौना चमतकना ngasiगी थोंगजरे मयाम सिगी देसिगा सुम लोइसलगे मयाम। थैंक यू।